United States ki Ovelda office manungda yamna sathi ba krak krak amadi usitte haina prithibi na haina krama tungda Zelensky ase haujik European Union da chakre marks European Union da naksan kre kaukre makoina aduga marks London da chakra ka London ki makoi prime minister ka una kre amasung European Union ga suyam da chawda meeting amanga si tawbugi wafam ne Zelensky bu hujik ok tuna lokre United States ki thongjin da ki intorok tana kai dawni nang stupid president ni amasung nang na masi war sing amgada banate nom nini da loigadaba Ukraine nakoida kariti wangangani aikoina nakoida mateng tawpana ngasi fawbda nakoina war sok narakpa natra aduga aikoina war toklo harika yataba aikoina asu yam pisan kiba paisa se 350 billion kaidi use tawki masigi audit tawkani amasung masi tasengna war decision na kripra natra kana kana na nakoina chakri ba senja chumja banamga tawkripra kari kino asu yam na war tawnraka nakoina mai pakpa umfa oidrise asigumwa wafam kaya thamkipa Zelensky masigi matungda European Union ki makoi leaders sing asina woktuna losinki aduga Trump amadi JD Vance makoi ki vice president purmak asita haiki madum haina Zelensky means Ukraine ki president amada haifam thokte aduma usitapam thokte masigi matungda European Union ki leaders sing ana mak kaukre hojik ahan patama ki US ki halakpaga mak ase UK dik changkre UK prime minister phamina kre UK hai kre na koi ki damakte koi mateng tawni haidana adu ki matung ga si pom tari maldi European Union na $200 billion UK ka pulaga pigadori ngasi yam chawna meeting am oigadori masida Turkey ki foreign minister phawdi yawni sini Ursula von Kaiser European ki chawba leader makoi roi yawni Denmark France adugi matungda Italy adugi matungda Spain makoi kasi loin yawraga hujik Zelensky bu thaga tawri aduga Russia gi against makoi ase khulai thataba yade war ase Russia gi mangda asuk thina chopna mangba yade amasung war tawgadabani aikhoina nagi mateng tawgani haikre hujik European Union na Pidori $200 billion kuchu khulai Pidori hujik war ase kumai oidori side amata US na thaidura lehore asom the European Union amati Britain France German makoi che pullaga hujik ka Ukraine ta lan suan dori event makoi kuchu khulai Pidori aduki matung da makoi na force powder piraga thabuk asem sudori hujik Russia go inde chahau chabu gumani maramdi Russia de tasengna kibide haikrapani hojik European Union ki asuk chaw force siga chaw country ni masika Russia gi inarpada Russia no podor no loider khangde hojik chu yam kana war si kalli hairi yam sathir poni US na makoida lan to u hype question shu ya ponte Zelensky am Ukraine ki mi singa se aduga makoi se lan to pa mi sini tasengna to dori madugi condition ama ngasi ki ta phangi amoromda angmaromda Bangladesh ki border su clash oi hairi Bangladesh ki makoi ki kai karbar toba kanglup smuggler ni hai crash hong tiatan makoi adudagi amak kharaga aduga India BSF ki marakta adugi border su hairi modi Bangladesh take sek asina si inthokrabi matung da Yunus interim government ki Yunus koba asina laklabi matung da madugi timing adagi Bangladesh amadi India ki border issue se thoina thumde hauti khabagum tawdana lakpani arang di case amaga su thokre masi kaino hai matamda Bangladesh amadi India ki market chathariba border ase sangraponi amasung India ga foreign country amaga karamba foreign country amaga border yamna sangna share tawri harikati Bangladesh ni China de ki su hena sangna share to ribani so Bangladesh ki border sida from ke ada BSF Indian BSF sing ase makhosi deploy tawna thamli ngarang Bangladesh ki Tripura asomda Bangladesh lom dagi smuggler ni haidi makhosi smuggler mukhoi kayamrom lakaga BSF sing ase clash oi kibani BSF ki clash oi matam sida BSF tamakoi na attack torok ba masin na phunrak pa chain rak pada kyam chikap khai rak pathok mare masin mara boiraga makoi 12 13 mati phare aduga abadi thara injury kramane asi kramane aduga asomda BSF ki jawan amsu phajana injury masida point to be noted oi se ngasai ki makoi ki smuggler Bangladesh macha sing ase masina laklaga BSF ki camp ama laifam chita attack tawra panate but patrolling chat pani hairi BSF sing che patrol chapani aduga makoi se Indian side ta Indian ki border ta Indiana phangba area ta makoi se asum patrolling chapa amati duty chapa matam sida ngasai ki kanglup ase thengnar ba kaino masida ki clash oi kibani auda ki kap nam kani si haibasen di kap la kani asom nakan ki amasi aduga BSF ki mi khara injure oi aduga mohoi 13 13 mari amana phaba ki wafam ne hojik koirisi kaino hai matam da
border singsida Bangladesh ki side tegisu India na changba aduga India ki side tegisu somda changba asigumba asi kharte thengba jakni introduce lei aduga makoi ase poche lanthok lansin tawri bani dana masida legal to busi orang bani amsung illegal to busi orang bani introduce tilai both side tege so somda kandagi smuggler makoi ama sire aduga Bangladesh ki border su makoi Bangladesh border guard aina BGB ko bom se border guard of Bangladesh BGB ko yai makoi sina sai gi intruders or smugglers sing ase makoi se kham ba thing bati to goda bani adu bu makoi na failure oi sini India ki side ki hai se machine na direct India da entry to ra India da smuggling to pa po je than tu to pa masi that pa da ki oi ki ba class ngak tani so haujik wala ni busine kai no ha matam da Bangladesh ki makoi ki border security force ki khwai ki chawar ba chief ase masina warning of big crime of India da garigumba asum haina mihat mi punto butaragati India da gi soi khoi da intrude to pa yauri changak pa yauri makoi gi su khair nate makoi su pharoi haibo phom si ji hairese masini hu tension ma chama oiringai maraksita Sheikh Hasina chat ki ba da gi Sheikh Hasina India da changsi lakwa masigi matung da ma tu Sheikh Hasina pirau ama taw haibasi ki clash ama oirakpa aduka India ga Bangladesh ka lei relationship thoina phajarak tu dana Bangladesh na amuka Pakistan ga yamna kanna nakshan na bagi am kana torak ni gai cherak event Lahore da Pakistan ki force amati Bangladesh ki force ke marakta army drill fau taw ni hai to ni am satir mo ko je closeness am porak ni cherak sita amuka banga border security guard of Bangladesh ka som the BSF India ki marakta su clash ma chang wairo ke asigumba sina Bangladesh amati India ki marakta relation ase tab na crack ohelese masini se fajadrise Major General Bangladesh ki makoi ki Major General Muhammad Asraful Saf na ki masi asum haina clash ohiba amdi public da hat pathin ba masi tor se masi strict measure masi de lokhat tabo taragati yamna chawba problem lakani haibse hairak pani Bangladesh media radi hairi ba mi ama hat ki base masi Amin kawi hai Muhammad Amin kaw mane maga se border koiring ite icham chabo miri maga se makoi gi force na BSF na kap khai dana hat ki bani amasung ama ki asiba hakchang ase masi Indian territory pujali amasung ha ki watung da si ki asum hai report tawi asini innocent pi hat pani sin adupu Indian media na masi gi swe ate adu border security force India ki side ki sumasi confirm tawkre report che ti taseng na fasigi wase Bangladesh ki news ni ilse aseng banate taseng na ti Bangladesh ki smuggler taseng na ti Bangladesh ki smuggler kun bani mga khak India ki territory changakpa aduga makoi ase smuggler to pa poche yonthok insin asi da theng dor ki problem so ki bani so tap na asi gumba macha conflict oi Bangladesh amati Pakistan Bangladesh amati India ki markta masi su yanrakta bagi yamna chawr maram ne oireglese Bangladesh amati India tap na nom yanrakti